ngase phongkiba tungan manipuri sifungsing amasum thokiba thawdo wathoksingdagi maroibi I pausing myamna thamjigi ahanbada pongnapam pauchidigi lokasaraga paktaknana thariba popi sing manganana defense minister na Indian Air Force ta order pikre Mayshor Thonawjam State singi manu hanjinba security force na sangbada khudong chataba mafam singda popi parks na thariba thubu matamda Indian Air Force ki mateng na manganana ba Mayshor Thonawjam na Union Defense Minister Rajnath Singha taksin khraba matung si Union siga amugan unaba amada minister na Indian Air Force ta state singi mafam singda thariba popi sing loktingaida manganana ba order pikre haina phongdorak lairi Housing Delhi the Ladiba RP Atawaleki National General Secretary Su Wediba Mayshor Thonawjamna Pongna from the High. Nasi Anirak Suboina Delhi the Lady Union Defense Minister Rajnath ka Minister Sigi Residence the Unaki. Defense Minister Unakiba the political party gi mihut ama oina Unakibanati. Rajnath Amasum UP the Liba Defense Minister gi constituency the Liba Maitei Singi supporters singaloina Maitegi social activists ama oina ngasi Unakibane. Mayshor High, Mawang Defense Minister Rajnath ka unakibaduda Manipur sangsilakliba ainiya da bamitop sing state asidagi taktukiba madi state asigi singi manu hanjin mafam sing da thariba popi sing lok tringaida Indian Air Force ki mateng loinana manganana ba haikiba dugi matangda makhatana hangbo wang da Union Defense Minister Rajnath na maki makirigi Indian Air Force da popi manganabagi thabadu pakhana order tokre habo wafam asi thamlakibane Indian Air Force na state asida sing the thariba popi pami sing lok tringaida mangan ba hairiba asida mari lenaba ministry of state asigi authority singa marakta sab coordination soidana legane maramaduna state government na sumamang dagi hono war on drug high campaign amasu sangshiliba maramna Union Defense Minister Rajnath na state asigi interest tarokliba thaba asida hena khumang sakshina ba state government na su athuba matona pau Phougakchao piraga popi lok tringaida paikhat payaba thabak paikhatnaba hotnamina hausi haina Mayshor na phongdorakli amaromdana Chusampur district ta shutdown tokre National Investigating Agency NIA na minor ani yauna kokizau kangluki mi taret fazin kiba thawong bukana yaning doba phongdokloduna Chusampur district ngasi ayuk pung 10 dagi matam kak toba shutdown okre ngarang Chusampur gi tungan civil society organization gi oiba joint meeting amana total shutdown tono bu wore basi lokibane Fazin kiba mi taret pung ni fugani pani manungda thadoraknaba NIA da haijaba kariguma masi thabak to on thurak tholabade Manipur gi sing district sing da hen akan makhongjang sing sangshinwa mitai ga tainaba mafam pumba siltoba masum kanaguma mata buffer zone sanglakpa madi thokibi ya papi daba government ki office punamak thingjinba haina wore block hadi athingba si water supply media medicals electric nisingba service sing masum ITLF ki staff sing goinadi kom thokane hadi Amaramdana NIA amasum CBI na phakibasing pung nifuga nipan gi manungna thado ITLF NIA amasum CBI na fazin kiba mi sing pung nifuga nipan gi manungna thado haina Indigenous Tribal Leaders Forum ITLF ki media and publicity Jinja Boljongna ngasi thoko sirol man haidi Seolasina ai pung nifuga nipan gi manungda aikhoi gi fazin kiba tribal isninaw ise isan sing thadorok trabdi singi area da shutdown sathaba matung hena kan makhongjang sing sangslakani kanagumba gi furupta yumpham oiraga migi punsibu atopatigi hena mamal yamna lawbagi thawong satharabra hainasu foramasinangli Central Investigating Agency na khonglei thuna thabuk lakwatuna ko kijau khangluk ki anga aniyaw na mi taruk fazin kibasi akan mamona kanem tawi hadi mi phaba matam ain gi makhapona women's police officer amasum juvenile police unit yawpham thokpa du su yawkidi haina sumaral siri amramda oza oiba Samilun Gangte kauba misa ama NIA na phajin khibagi thawong si ITLF na kanem tawi Samilun Gangte Kwakta private oza oibine criminals record amata leitaba madi mirei bakta amukta satludriba oza amasu khanghaudana international terror network mari leina halakli haina su ITLF ki sirolosina su haidi Atopa pa manamo mahairu ani ga haksang phangbara CBI da lupa lakh ani pigani joikisen CBI na mahairu fizam hamzit amasum lintwing ngambi ani gi mihat sina bani haiba mi mari phakraba matung lenga pairibu BJP gi MLA khumaksam joikisen investigating agency sibu thagaladuna karigumba laikhidraba singi haksang sing phangalabadi CBI gi timasi da lupa lakh ani gi sel mana pigin haina lautokre Dagdo Thangmaiban Kendra Development Organization na hangdokliba Tombisana High School Relief Camp nang si pangthokiba Gandhi Jayanti Thoram na sarugya kiba joy kisan wafam si laktokibne
Mamang the Manipur Police ki DGP resign tawgadabani haina phongdokhiba MLA Joy Kishan Union Home Minister Amit Shahna Unified Command ki chairman amsum security advisor oina tharakhiba Kuldip Singha bu sumangna sonman madagi hauzik phawba irang asi loisinba ngamdabani haina maral sikip Thamaiban AC ki MLA Joy Kishan haki mak miyam gi mihuni mak ki panamdi miyam gi apamba matungna thabak tawbani party ki leader singbusu ikai khumna jai loinana party ki principal su ilaga sali adubo miyam gi mihut ama oina miyam gi ihul khangna wafam su phongdok ta payade masidi khwaidi gi hena maru oibiso thamanga phajilangna bi irang asi hauju phawo loisin mangamdana lairi ba sikari gi no habisi miyamna hauju hangnari ba asobo hangne yamna line loisin bi ab irang asi hauju phawo loisin dana thamli ba sikari gi no masigi khwaidi gi maru oiba maram amadi security advisor oina tharakli ba Kuldip Singha gi mangam sanda ba thaksunane Thamanga Sidama Kari Tauraga Lady Bake, Unified Command ki chairman ama oina Kari Taudang Lori Bake, instead of the Central Force Tamana Kari advice Piri Bake, you may Taba, no Marumasin Kangana Kablakpada, Adamak Yang like a lay you hine advice Pira Brahina, Emile Nanki. Zoigisanaki, Mairu any monkey Pamatum the Miam Namasum, Ze Sina Zozang Tek Laramani, so in a fungani Habamatam, the security in Tazin Kibra. Zeri lambida laidiba bunker amada aduma sek tawraga loina khangba yabadu tawkide tawraga loina khangba yabadu tawkide maramdi issue asigi matangna mangonda interest laite mairu ani laikidabagi photo social media ra tholakraba matungda CBI na laklaga yelaba matam khara sena bami phabangki mamangdana magna karigi tawbangam kitamno internet hangdoklamdragadi CBI slakmroi masi miyamna hangbo hangni asigumba Mangam Sana security advisor ki thawong government pu party bu sopanang halibani mangnai Manipur lady ba mipum kudimag India masang atani lamdamasi the lady ba isa singbusu makhoi masa masugumani haina khan mangam security advisor ama state asida hauzik thokri ba irang sigi damakta mathautari center na G20 ki thoramasi loidri ba fawdi wa amata ngangdana tumina layu haibadigi yamna wana khangdura lakpane hauzik G20 ki mifam loikre adubu irang asi hauzik phawbu luisin mangamdana lady security singna mairoi singbu Inkatana Phugalakli, Masikana advice Tawno, security advisor na Tawbana Tihairagadi, Lautopiro, Maduna Tragade 2 minutes late to play, Kongzangadum Sanslakane, Magna Irangasigamari Lane, Ena enemy and Mapare, Makatanasu, Tizilam Kigane, Ataisu Farakane, Habit Hazbale, CBI and Mairu any heart policy and never missing Yam. Tuba Tauslama Makara Pabam Cre, other house Miamna Pena than a lady Bashi, like Hidraba Mahiru and Haksang Sing Pang the Bashini. Masigi Nuaita Basi Mipunkudimakta, Loinamak Poromani. Santi Lagna Bahona of the Nakalani Makta Kulai Tatona Bahayam Maru Haina, Lauragasu, House Pau Amagamaga Taz another Balivana, Gokisu, Maitesu, no Mai Tadonadri. Masi the security advisor am Oina Yamna Taunalina, Mr. Miam, is there some central force Matiksana protection. Pigani haina lapthokpa ngamba nomai pairaga lanphamda sang kana boleram gathage magi furup sing loina kaningba ngakning mangaktane asiguma miyamgi aningba apamba khangba security advisor ama center na leiriba prime minister Narendra Modi amsum union home minister Amit Shahna thabiro haina case Joy Kishan phongdokhe makha tharak poina to pawamna CBI amsum joint security team amana satakiba surgical strike ni Lingthoi ngambe amasum Hamzit mihat mari lena ngarang CBI amasum joint security team amana Susampur district ki hanglep area ra surgical strike sathaduna mihat adura siena bani haiwa Pomilun Haukip Malson Haukip Lingnei Song Baiti amasum Tinai Khol phaki bani haidi case asiga mari lena Manipur police na satharakiba investigation ki August anida pikhalakiba report matungina case asiga mari lena Imphal police ki team amana Susampur satuna investigation sathaba ani hauzik oidiba kangluk irang asina maramoiraga sathaba ngamagi phibam laite case asiga mari lena CBI ki team amaga joint security force ki team amaga na ngarang ayuk angan badigi hauduna hanglep area da operation du sathaduna senaba mari edu phaki edu suspect oidiba amagi masanupi ani aduna apanba amadi oike Makoibu, Mapamadura Hundoklam Bahibis Asop issue Moigane, Mapamadura Makoibu Sinaram Yapa Imungi mi Amatalam the Badigi, Makoibu Gohati Fabu Puna Pire Blockibine. Say no ribinu Pimasa Aniauna, Meter Wadu, Pakre, have a pow Pangmadigi, Biam Thompson Narak Pahovigi Makoibu, Makoibu Susam Pudigi Impal, Putak Purokibana, CBI Gimakok Tumbo official Amana Fondoraki. Manipur Police ki Makok Tumbo officer Amana Fondorakada, Submanab Operation Amada, NIA Amasum Joint Security Force ki Mating Lunana, Kukila Mapaki Hedi, case as the
mahiroi ani adu phaduna pukiba amadi hatkhiba adu atopa mi kya su senaramba yai habigi singnaba CBI na phongdora pagloina senaba sing makhata na phanaba thabak lokhole hari amaramda CBI na fakhiba mi mari angang ani yaudana ngasi Guwahati gi court puthokuna makhata na numit mangani police custody remand lauthakre haina atopa pawgi agency amana hairi Makasa tarak poin sana leba paukse dige to pamarui ba paukrana Lanjenaruraba Phougakchao ekhai Khunja sani pangi ekhai mayum da Hanjinakhre mauksa gi phibam da hanjin bangam na ba en force na ngak selani Khunja Manipur da hokiba me ahum digi thokiba kanglok irang amasum makhata ba hana sunabagi thawdok na maram oiraga Lanjenaruraba Bishnupur district ki sidai da khundari ba Phougakchao ekhai Khunja sani pangi ekhai rom hauji makoi gi hana gi mayum da hanjilaktuna lehauba thingare Bishnupur district ki Kumbi Assembly constituency ki manung chanba Turbung Gram Panchayat na konwa Phougakchao ekhai da paumi sing satuna yengsulubada khul asigi Lanjenaruraba Khunja sani panaga ekhai asi masa masa gi mayum sing da hanjilaktuna lehabu thengnarakibani me ahum digi satharakiba irang asina maram oiraga Chuchampur district ka tainariba Phougakchao ekhai mamang lekai maning lekai mayai lekai awang lekai makha lekai amasum Phougakchao ekhai bazar gi saurakna yumthong sahum rong gi punna miyoi lising ani rong gi manungda lising amaga sathir rom di Lanjenarure masigi manungda hana na khul asida adumak leiba miyoi sahum rom tharaga punna miyoi sani panaga ekhai rom hana gi maphamda tangdu leitana leire hauji miyoi sama polom khul asida magi mafamda hanjilakada bwali Thokriba irang asina maram oiraga khul asigi Khunja ayam Lanjenarabasu haujikti security gi akan section thorang loinana magi mafamda hanjilaktuna mauksa gi phibam haibadi ingkhol koiba sa senba dukan phamba naha sing sana khotnaba yauna magi sinpham paibana singba makha sathauba thengnarakhi hiram masigi matang na Phougakchao mayai lekai digi Turbung Gram Panchayat ki hanagi pradhan sapam rajena pauksi asida hai Lan asina maram oiraga Phougakchao ekhai gi Khunja ayamba Lanjenarurabasu Khunja sahum rom di magi khungang amadi yum ngaknabagi dama Lanjenaba yaudana lehori Lanjenabada yaudaba Khunja sahum rom asi tharaga puna Khunja satri rom haukiba tha ama rom asida magi mafamda puna leminare masigi mathakta ngasidagi numit khrani asigi mamangdagi miyoi samag ekhai rom amasu nauna magi mayumda halaktuna puna khul asida haujik miyoi sanipan ga ekhai rom halakle Manipur lengan state asida tangdu leitaba amadi ingtapa purakna bohonariba asigi saru ama oina khudong thingai oiba mafam singda security matik sana thamba asina khul asigi oina Khunja sing magi yumda mahoksa gum leibada akiba leithre aduma pukuki singna nagna khunda minabana maram oiraga khangawdana khudong thiba thawdok tholaklabadi adumak Lanjenaga doribane asiguma khudong thiba thawdok sing asi makhata na thoktanabagi damak mafam asida ahenba security force maru oina state force masing yama thamaninge Lengana mafam asida security force masing yamna thamduna miyamna mafam asida khudong thiba makhata na tholak loi haibigi hena thajaba pirabadi Lanjenaruraba Khunja ayamba magi mafamda halakani haibigi thajaba lei nakala moromda mafam asigi Khunja sing lau singubana mapung oiba sinpham oibana maram oiraga hauji irang asina maram oiraga lau uba yadrabanina lengana su ehenma miyeng sangani Manipur thoklibi irang asi tha mangaro mapung pharaklabanina lau ubusu yadre Khunja sing magi mafamda hanjinba haure hairagasu hana pairamba magi sinpham singsu mausagi phibamda hanjilakpadi ngamdri lengana sana thaknaba khara yenba masu state asigi civil society organization sing tungan club organization maira paibi amadi lanai miyoi singna mateng khara pangbirak pusinatana hanagum atopa sinpham paibadi ngamdri maram aduna lenga asina hiram asida su miyeng sangbiduna tha mangarom supham nompham khangdana selamata thoktana leiruraba Khunja singa simau sagum tangdu leitana leinaba hotnabada su mateng panghaning henasu mangna makhata na phongdorakhi Makasa tarak poina to papawamna tare suba PAP khiba sahi mari haukraba sinmi singi anabu kusumaldi lepidre Labor Minister ne Assembly da kayar khana thajaba pikrabs thabak to ondok pangamdre Robinson Wahengbam Manipur lenga ki employees singi oina hokipa kumja English singani ga taraga mapande gi tare suba pe phangan khrabasu tongan ba sinphamda sinmi oina thabak tawriba singi di kumja English singani ga taraga taru ki December kun ga tare ta lenga ki Labor and Employment Department na lab khiba khusumana du house phawba satna duna leiri Sinmi singi kusuman hengatabegi matang si kumja English ngani kungani to ki August thada pangthokiba Manipur Legislative Assembly ki nongzumi phamnasu opposition gi MLA kanguzam Ranjina hangkibuwang amagi pakhung moina Labor Minister Haikam Dingo na saliba August tha adumaktara semdoklagani haina thajaba pikibani adubu thabak to odok pangamdana laiki
ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯤꯡꯊꯝ ꯃꯤꯐꯝꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔ ꯇꯤ.ꯑꯦꯁ. ꯂꯣꯀꯦꯁ꯭ꯋꯔ ꯑꯃꯁꯨꯡ ꯑꯣꯈ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯀꯠ ꯃꯣꯁꯟ ꯑꯣꯏꯅ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯅꯧꯕ ꯈꯨꯠꯁꯨꯃꯟ ꯑꯊꯨꯕꯗ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯗ꯭ꯔꯥꯐ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯁꯦꯝꯗꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯕꯨ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯁꯨꯃꯟꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯤꯕꯅꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯃꯔꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ 3ꯔd ꯁꯨꯕ ꯄꯦ ꯆꯠꯅꯕ ꯍꯧꯈꯤꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯂꯦꯞꯄ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯃꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯒꯥꯔꯤ ꯑꯇꯣꯡꯃꯜꯁꯨ ꯅꯧꯅ ꯂꯦꯞꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯑꯇꯣꯡꯃꯜꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯇ꯭ꯌꯨꯁꯟ ꯐꯤꯅꯆꯤꯡꯕꯁꯨ 3rd ꯁꯨꯕ ꯄꯦ ꯆꯠꯅꯍꯟꯈꯤꯕꯗꯒꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯁꯤꯟꯃꯤꯁꯤꯡꯗꯤ ꯀꯨꯝꯖꯥ ꯏꯪ 2013ꯇ ꯂꯩꯉꯥꯛꯅ ꯂꯦꯞꯈꯤꯕ ꯈꯨꯠꯁꯨꯃꯟ ꯑꯗꯨꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯪꯕ ꯉꯝꯅꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2013ꯀꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯕꯔ ꯑꯦꯟड ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯣꯛꯇꯔ ꯁꯨꯍꯦꯜ ꯑꯈꯇꯔꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕ, ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ, ꯌꯨꯝ ꯀꯩ ꯁꯥꯕ, ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯊꯧꯔꯤꯕ, ꯗꯨꯀꯥꯟ ꯐꯝꯂꯤꯕ, ꯂꯧꯈꯣꯡ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯔꯤꯕ, ꯐꯤꯁꯥ ꯂꯣꯟꯁꯥ ꯋꯥ ꯑꯃꯗꯤ ꯎꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯁꯨꯔꯤꯕ, ꯌꯣꯠ ꯁꯨꯕꯅꯆꯤꯡꯕ ꯁꯤꯟꯐꯝꯁꯤꯡ ꯄꯥꯏꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯂꯦꯕꯔ ꯑꯦꯟড ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯈꯨꯠꯁꯨꯃꯟ ꯃꯤꯅꯤꯃꯝ ꯋꯦꯖꯦꯁ ꯂꯦꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯛꯀꯤ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯜ, ꯁꯦꯃꯤ ꯁ꯭ꯀꯤꯜ ꯑꯃꯁꯨꯡ ꯑꯟꯁ꯭ꯀꯤꯜ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯍꯥꯟꯕꯒꯤ ꯁ꯭ꯀꯤꯜ ꯂꯦꯕꯔꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 269, ꯁꯦꯃꯤ ꯁ꯭ꯀꯤꯜꯒꯤ ꯑꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 299 ꯑꯃꯁꯨꯡ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔꯒꯤ ꯑꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 215 ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯊꯝꯕ ꯌꯥꯔꯣꯏ꯫ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗ ꯄꯨꯡ 9ꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯔꯣꯏ꯫ ꯂꯣꯏꯅꯅ ꯃꯔꯛꯇ ꯄꯣꯊꯥꯅꯕ ꯄꯨꯡ 1ꯒꯤ ꯃꯇꯝ ꯄꯤꯒꯗꯕꯅꯤ꯫ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯊꯕꯛ ꯁꯨꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯈꯨꯠꯁꯨꯃꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝꯁꯨ ꯄꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯦꯕꯔ ꯑꯦꯟড ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯇꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯟꯐꯝ 7 ꯑꯃꯁꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ 23ꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯂꯩꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2022ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯕꯔ ꯑꯦꯟड ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯕꯤ. ꯖꯣꯟ ꯂꯪꯇꯦꯟ ꯈꯨꯃꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯏꯁ ꯃꯤꯜ, ꯐ꯭ꯂꯣꯔ ꯃꯤꯜ ꯑꯃꯁꯨꯡ ꯒꯦꯍꯨꯒꯤ ꯃꯤꯜꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ, ꯂꯝꯇꯨ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯕ꯭ꯔꯤꯛ ꯐꯥꯔꯝꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯌꯨꯝꯒꯤ ꯍꯦꯜꯄꯔꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯣꯜ ꯀ꯭ꯔꯁꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯨ ꯀꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯧꯅ ꯀꯣꯟꯁꯤꯟꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯤꯜ, ꯁꯦꯃꯤ ꯁ꯭ꯀꯤꯜ ꯅꯠꯇ꯭ꯔꯒ ꯑꯟꯁ꯭ꯀꯤꯜ ꯍꯥꯏꯅ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯁꯁꯤꯡ ꯑꯗꯨꯒ ꯆꯥꯅꯕ ꯀꯥꯡꯂꯨꯞꯁꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ PR ꯊꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ꯫ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯍꯥ ꯀꯌꯥꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣꯛꯈ꯭ꯔꯦ꯫ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ YOM-ꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯁꯝꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯝꯅꯔꯝꯂꯕꯗꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯗꯤꯜꯂꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ, ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯇꯨꯝꯂꯝꯂꯣꯏ꯫ YOM-ꯒ MLA-ꯁꯤꯡꯒ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ PR ꯆꯂꯥꯏꯅꯕ ꯋꯥꯐꯝ ꯄꯨꯈꯠꯂꯤ ꯍꯥꯏꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ 15 ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯏꯝꯐꯥꯜꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜ ꯅꯍಾ ꯀꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯩꯔꯥ ꯑꯃꯁꯨꯡ ꯂꯩ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯐꯤꯔꯦꯞ ꯉꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈ꯭ꯔꯤꯕ ꯂꯝꯗꯝꯁꯤꯒꯤ MLA, ꯃꯤꯅꯤꯁꯇꯔꯁꯤꯡ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯁꯤꯔꯒ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯗꯨ ꯄꯥꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ
constituency singi miyamna MLA minister gi yumna sangduna irang asi gi kari phirep lawgani haibadu taksin biu kariguma center amasum chief minister na phirep amata larok trabada tungda khutpulaga laigadori bra haibagi wong asi MLA singda hangbiu haina miyamna apul torokri Mana makatana hai Europe Manipur na MLA singda Phougachao thawong chathagi tawki haibadu sabsab khudam phangna pamasum asing budu miyam na khangnaba Manipur abawana leiriba CCTV gi video footage adu full thadokpirau marakta kaklaga thadokpirakano natragana opposition gi MLA singda hangbiu Minister amana Delhi dagi nganna thokpagi khudong chaba lawduna Europe Manipur bulan ohunana sandokpas lebathibane Delhi da MLA sing amasum Europe Manipur ga wari sanakhiba numit aduda CM lakidabadu karigumba Home Minister na koromlagadi charter flight khudak salamgani wari sanakhiba aduda Europe Manipur gi maikai digi nupa thokpa chief minister ama silagadi irang asigi warishin purakpa ngangmani haina taksin kibada nakal ani gi marakta ningai sangdanakhi irang asida minister Susindro na chief minister silu haibada tingthokai saukiba adugumba youth of Manipur chief minister lakhidaba adu kari phorongani haibadu khantabiyo loinana minister asina hangkiba youth of Manipur miyamna yarabra lamdam asigi yamlaba nahasing youth of Manipur na punamak represent tawrabra haikibadu miyoi lising kya minister gi assembly constituency adugi mipung khudimangna bot thadaraga karakibra haina songlakli miyamna sem kibulenga oirabadi miyamgi kholaw masum watabiyu miyamgi kholaw si taba ngamba mikupta afabalenga ama oiba ngamgani mamangai ningtho palingai da ipai pusingna satlamba pathap adugum adumak satuna leirabadi democracy gi wantuk leitre haiki amaramdana nectar gi mathakta FIR lokhanaba wakalagani pung nifugani pan gi manungda thaduraktrabadi satdanosi gi mathakta hena kan mukhongjang changsilagani Koki Phuruki miyoi taruk CBI na fakiba sida yauba Manipur Police ki Senior Superintendent Combat Nectar yauna tuan miyoi singi mathakta FIR lawna wakalagani haina Joint Student Body Susampur na phungdorakni Susampur gi mahairu loop singi apunba body asina thadorakpa siroduna hai Koki gi miyoi taruk fakiba ga mari leina satakiba pung taragani thoi sigi sadawna su mapung fankiba thagatpa phungdokre Makata nasu hen akan mukhongjang sanctionana ba sem saduna lei loinana illegal oiba mawong dasu sanctionana ba miyoi taruk fakhibada siena ba security personnel singi mathakta su FIR lakhona ba wakalakani nakala marom the Indigenous Tribal Leaders Forum ITLF sampun thadora postirol magi matungina CBI na fajang khiba miyoi taruk pung nifuga nipan gi manungna thadora trabadi hauji chathariba matam kaktaba shutdown khongjang sigi mathakta hen akan mukhongjang singi district singda sangsilagani hairi Makoi taruk adugi manungda maridi nupi oiribani masigi su mathakta ani amadi sahi nauriba angangtani makoi bu phaba matamna nupi police officer amata yaukidaba si lepathibani mi phakhiba sibu social media ra photo viral oirakpa sayol amarum tam ngairingi matamnani asumna CBI na yamna thuna yangna thabak toriba si imphal thukiba rap amadi koki nupi singda rap satakhiba amasum sahi tare khak ngairiba nupa masa amasung mama bu ambulance ta mai thadunu hakhiba naha amabuna manga kaktuna thamkhibna singba thawdok sing asigi hauju phawba action lokhatana leiri masida sunatana imphal da Nomai lising kya lakhiba asisu action lokhatpagi mami udri hawkiba sayol amarom sida mitai sing imphal asob iho khoraktura chief minister sindongna pataksilakli ba asibu nathainana ba madi center na chief minister kannaba thambagi pannamda koki singda onsilaktura nupi angang yauna farakpa oigani asiguma thawong se akan mamong na kanem tawe sera sida yumlo na ba leiba ki lahulup singa paw phawna duna leiba sida lan hawna na bu khonai amadi kokta gi bomb blast sene habigi maral fakhiba samilun gangdi asi kokta gi private school amada oza hoiba mioni ma asi mamang thakta criminals record amata leitriba mioni loinana foreign country amata da amuk phawba satludriba mioni maram sina mak mathakta siriba maral sisu yumpham yaudabani loinana chief minister na insilaga sathaba thawong hoigani haina su seol sina makha tari amuramna tribal group sing National Investigation Agency NIA amasum Central Bureau of Investigation CBI bu Manipur da ngaksaw thi haina maral siri ngai serakta Central Agency sing asina ngasi phongdokre madudi makoina kangluk irang leiba Manipur da phaba punmagi thabak sa tharibi sing asi investigation team na thijinbada phangba khudam changnam singda yumpham oiraga satakiba ngaktani NIA amasum CBI na Manipur da leiriba irang marakta kumja English sing ani ga taraga manga da army personnel sing satakiba ambush adu yauna case kaya marup
थीजिनबगी अरोइब थाक्ता लैरिबने कुकीजाउ कम्युनिटी की मोट सिलिबनी हाइना क्लेम तौजरीब इंडिजिनस ट्राइबल लीडर्स फोरम ITLF ना एजेंसी एनी सी ऑफिशियल सिंग सिगी मथक्ता सीदिब मराल सिंग दो यनिंगदब फोंदोलदुना एजेंसी सिंग सिना मखोइदी कम्युनिटी लर्निंग लाइसोन अमतिगी मयुक्ता लैते मखोइदी इंडियन पेनल कोड की रूल बुक की मतुंगिना मथौ पांथोकपने हाइदे Samilun gangte phab ki matana paladun official singa sinaki ma si kwakta area da sakti leba bo mama pokhayan khiba misaktune thaudu odu da miyoi mari asu opanang khibani ma ko delhi ta purlaga designated court amada putholaga NIA gi custody da remand lauthaduna thijeli bane hawkiba September 19 da NIA na moirang them anan singa imphal gi phakhibadusu tongan ba case amaga mari leina bane ma ka loina ba singa duna police da gi lakhiba nongmai pairambagi ni makhoi di bail thadokrabni swaide ado hausi ko nadi myam paus matang sa lusin jarage mas myam puna no ba update ngaminasi